Paodam 8Th tang kumanor ta nok sebolona gasigi muruba pau pijiri mama mapa singa masa singbu lanphamda thajin haibasina matam amagi paipugi thauna lingjen adu leiri haiba mayek sengli haina cultural activist nithauja lansana haikre Tama Charitable Trust ki tarawum doi suba mapok mon thorom pangthokre MLA yankai pham thado haina miam ge khongchat chatkre lonena West Bengal gi Panchayat polls ngasi pangthokre amadi irang maram moiduna mioi 38 leikidre hojik mapung paulo birasi Manipur sahisa kaya gi mamangdagi thengkhang kaya da lan kaya thengnakre adubu handaki lanpham asibu silibasi kananano masi kuki masana khanba wakhalla natraga kuki gi marum thuppa lengak pasingna insilibra haibasi maru phangna thijinba ama sangi haina cultural activist ningthauja lansana phungdokre Peace and Integrity Committee kyamgai pikna senduna Manipur da thok liba Manipur da tokhaiba lengak leiba yaroi haiba hiramda yamlaba miyamna saruk yaduna wakat mifam ama ngasi kyamgai may lekai da leiba iputhau khagemba machai bungo laipungda phamkre saruk yakhiba singna handaki irang asida laikhidaba singi maphamda minute ani to minute left ne gai khumnu utki wakat mifam aduga mari leidana resource person oina saruk yakhiba cultural activist nithauja lansana makatana hai matam amada athoba singna songnikiba lan aduna loire makatana lan laklaroidra haina khalubani adubu amuk hanna lakani haina thajadaba mawongda mama mapa singna macha singbu lanphamda thajinba haibasi na matam amagi ipai pugi thauna lingjel adu leiri haiba mayek sengre handaki lanpham asina maram oiraga iramdam asigi indigenous group oiriba maitai sing lanjenare hojik thokliba irang asigi section thaurang lokot poina central force na kuki bunker sing thugaiba amadi operation kya sangli operation aduda kuki lal hoba amat leitre haina thokna rakli adubu nungdawaram yorokpada nomai kapthorak liba asina nomai kablak liba si kuki lal hobra natraga assam rifles na haina thidokpa mathau tarakle singtam haiba asi asoi ama leire manipur asi sing ngaktani tam haiba leite singtam haiba sigi di british singna khaidok lambani aduna singtam haina khaidok pasi aikhoina yafam thokte masi wakhalon asida punna chalam lagadi hojik thokliba irang asi thoklam loi apunba manipur gi lam asi square kilometer lising kuni thoiga sahum humdrani thoini masigi manungda square kilometer lising ani ga sahum yakhai ga taruk khaktada leiraga maitai singna penthok lei masida sunatana maitai sing asi majority ni hairaga sada nifu humdoi dasming mafu ni thoi khak oiri adubu hana leremdaba kukina sada kunthra yarokle masina kuki singna aikhoi hatnaba onorgabani maramasina aikhoi isana isabu masak khangjaba sangi makhoi goiba ningtamba lengak ama pambagi damak irang asi horoklibani tokhaiba lengak ki mingda manipur amadi
maitai loisinaba honaribani matam khara lerega India dagi tokhai taba leibak ama talakpasu yai wakat mifam aduda saruk yakiba singna illegal immigrants na Manipur gi lam mapu tanba yaroi Manipur NRC implement tawgadabani Manipur gi kuki militants sing amadi illegal immigrants sing takthokkigadabani kuki militants sing dagi su handokadabani Manipur gi Assam Rifles laktokadabani lanjen naraba sing masagi maramda thuna lehenaba honagadabani misem myam gi thawai manglaba matamsida politics tawiganu Manipur narco terrorism lepgadabani Manipur gi territorial integrity da makhal amatagi compromise tawba yaroi Manipur santi hanjil halu haim sing ba wafam sing thaba player sing paike haib amam sisu leipre aduna commando rugby si leipabagi magi photo bu yegada ai mayam na ubini na kai dagi nam na thojul laga bhena na phege photo jo laga kandala ai na mahu kai ka nazar lagte khumma tara so lagte ai na chamadi nang na le ni jinse ai mo sinadi mo hai sab amana khusu nang dona ne baksi ta thoksu hai Manipur High Court na N Biren Singha government da thani ban tarukni ba internet hangdok na ba order tawkre haukiba me ahum dagi kuki tribes amadi meitai singi marak ta thokni ba irang na maram oiduna internet thingna lakli bani irang gi e pau sandok tanabani haiduna internet thingjin bakaya thingjin bana kaya yamna effective oil bagi haibasi miyamna government da hangdun lakli bani internet thingjin na thamrab su hana sunwagi thabakti lepanga leitri internet thingjin bana maram oiduna bill payment school singda mingsan bada examination thabada routine shopping amasung private funds sing chalai bada ngamandre haina Manipur High Court na phondok ni expert committee na piba suggested advice da internet hangdok na ba High Court na and Biren government da haikibani Kharmarima Kaital Joint Coordinating Committee for Peace na sinduna Peace and Harmony in Manipur haiba hiramda nupi sing tageba convention ama ngasi iwai masumang lela sangle na pangthokre Thoramadu da Sanaribak Delegate Editor Hemant Ningomba Kabui Mothers Association ki Secretary Ranjita Gonmai Manipur University ki Professor Dr. Singlen Maisnam Social Scientist Dr. Dhanvi Laisram Advocate C.S. Chidananda Singh Manipur University Law Faculty ki Head of Department Premananda DM College ki Lecturer Noni Arambam Social Activist Dr. Maglem DM University ki Principal C.H. Silaramani Yauna Miyoi Tare na Resource Person Singh Waina Saruk Yaki Convention asida saruk yakiba resource person sing amadi miyamna handaki irang asida laikhidraba athobu singi mafamda ikai khumnaba utpaga loinana resource person singna Manipurda santi hanjilaknaba gi matangda tongan tongan bo wafam sing kya phongdok nakhi ngasigi miyang gi convention asina tongan tongan ba warep mangasu loki hairi ngarang telpung maga makhairum tabda Bisnupur district ki Phawaksaw ikai police station gi manung sanna leiba kwakta amadi Phawaksaw ithai ikai maningda kuki militants singa state force ka kan mumongda nomai kapnabada makokta nomai na anduna laikhidraba marangdagi commando personnel pukram ranbir atopamaming nawba sahi kuntra mari gi thawa yaudrba haksang da miyamna leisu katunai kai khumnaba utkre ranbi gi thawa yaudrba haksang asai nungthel pung mari rom tarakpada janims ki moktagi ma ki aroiba mathongam pangthoknabagi tamak wairang lamkhai tamna puduna lakpada tidim lambi gi Nambol, Oinam, Bisnupur, Ningthokong, Phubala, Thinungai, Daran Sena Yauna, Tidim Lambida, Mairapaibi Club Organization, Kaya, Tholotuna, Laisu Katuna, Ikai Khona Utki. Laisu Katpa Siga Mari Lainana Lumangdong, Kaitel Development Committee, Secretary, Sanambam, Maipak Tombina Pondokibada, Kuki Militants, Singi Kutta, Laikhidraba Isa, Ranbi Gitawai Yaudraba, Haksangda, Nasi, Laisu Katuna, Ikai Khona Utjavani, Isa Ranbi Gitawaina. Lairam lenda ing signal labor or sano. Isa Sinkayana Kuki Militants Singi Kutta Laikhidra Bapawa Aikoi Tumina Laikigadra Asigumba Asi Amukhanna Toktanaba Sarkana Sinbiu Isa Sinkayana Mama Aikoi Mamangda Pop up Tuduna Laikidaba Asi Mama Aikoina Yangur Labangam De Imasing Mayamna Kokta Kokset Chetuna Kokset Masi Langduna Isa Sinkanabo Honaminarsi Haiki. Sempur miya masina haikal lekat tambagi damakta ngasi asemia masina oksabani aduna asi gom laba isa sing kaya amana kuki militant singi makotagi thawai thakrabasida aikoi na ngasi se tumina laikhidra sine koi na hangise sarkar gi mafamda
ꯑꯗꯨꯗꯨꯅꯅꯦ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕꯁꯨ ꯁꯔꯀꯥꯔꯅ ꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯐꯝꯁꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯐꯝꯁꯤ ꯀꯣꯌꯦꯠꯁꯤ ꯑꯩꯈꯣꯏ ꯈꯪꯖꯦꯁꯤ ꯑꯁꯤꯒꯨꯝꯕ ꯏꯆꯥ ꯏꯁꯨ ꯊꯧꯅꯥ ꯂꯩꯔꯕ ꯊꯧꯅꯥ ꯅꯤꯡꯖꯦꯜ ꯂꯩꯔꯕ ꯏꯆꯥꯁꯤꯡꯁꯤꯅ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯄꯣꯞ ꯄꯣꯞ ꯇꯨꯗꯅ ꯂꯩꯈꯤꯗꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯅ ꯉꯥ ꯍꯥꯠꯄꯒꯨꯝꯅ ꯇꯣꯞ ꯇꯣꯞ ꯊꯥꯗꯅ ꯍꯥꯠꯇꯅ ꯂꯩꯔꯒ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯌꯦꯡꯉꯒ ꯂꯩꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯇꯦꯟꯇꯛꯅ ꯊꯝꯖꯔꯤ Time Charitable Trust ki tarahum do suwa mapok kumon thorungal loinana charity lanthokpagi thoram ngasi trust asina sinduna trust sigi kaksing lamdong da leiba sanglen da pangthokre Manipur lenga ki hanagi education minister waramba Nomaithem nimaina athobe mithung Time Charitable Trust ki president manglabam yaimana thoram mapu loinana trust asigi advisor retired teacher Naurem Chandramani na akhanaba mithung aina saruk yakhe thoram adu trust ki president manglab yaimana mahaki warol pedun hai trust asina hek linkhat lakbadagi lisang sina sahi khudingi lamdam asigi swathraba sel thungi phibam da ka hena phattaba imung sing anaba sing amadi like lasu tamliba mairoi sing punna mioi kunma dagi tadna trust asina mateng pangduna lakhibani sahi asigi oina su trust asina handakta phol lauthok kiba class 10 amadi 12 ke exam da lenga ki school singda makok mathang tarak laba mairo sing yauna halorba mioi singda ngamjab tengba ngasi pijabani haike housing manipur thok ibe irang asina maram oiduna lanjelak kaksing chumnang leikai masin manau singlak ta leiba sakti sadhar center da sangjapam lauduna leiringai da pokpi angang nupi masa amagi ipan thabagi thorom ngasi center sida pangthokpaga loinana angang atugi maming su thonkhre naram pok libe angang nupi masa asigi apokpa pokpi yiming khaidem byron maitei amasung khaidem ongbi malem nganbi leima kawi kaksing district ki manung chana leiba sungno awang lekai dagini makhoi lanjelalaga southern manipur rural technology service institute kaksing sunang lekai masin manau chilak na salaiba sakti sadhar center asida lerkpani aduga haukiba July 3 community health center kaksing da asoi angam yaudana angang unakibani nauna phangjar bi angang pimasa asigi maming santibala haina ngasi thonkibani hairi institute asigi thobu oiriba dr manglambam rajkumar na phonokibada hanaki irang asina maram oiduna lanjen raklaga relief camp singda lairamba singi manungda miron bising amadi angang apikpa senba mama sing yaurbadi government of India ki Ministry of Women and Child Welfare gi makhada salariba sakti sadar center kaksing sumnang lekai da lerena ba pau pirubadagi miron bising amadi angang apikpa sen bising laktuna lerki ngasi ipan soliba angang asigi mama su hokba jun 16 tagi center asida lakhibani aduga thaski ahumda angang unakibani hanaki oina center asida angang unabadagi ipan thakiba asi angang ahum sure haike Giana helping group from partner YM high school kaksing Kalen ashram amadi Kadak Sanatombi high school singda hangliba relief camp singda hidak langthak kaya mateng pangkhre loinana Khamripur college kaksingda hangliba relief camp dasu seng hawai thauthum amadi hidak langthak sing mateng pangkhe lamnam asida thokliba irang asi rajniti oiba mieng amata thamdana santi hajilak naba honabada leiriba lengak asigi MLA yankhai na apunbagi kholau ama piu haina media gi khuthangda khangan khrabasu pahum amata piraktana tuminna leiba maramna MLA yankhai pamtadok lo haina thongju amasung AMPL thongju anina senduna ngasi Kanchipur crossing da MLA yankhai gi photo yawa banner mai tharba matung singe mai phawa myam gi rally ma satkre matik sadaba MLA yankhai pham thadok kadabani matik sadaba India gi prime minister home minister pham thado Manipur gi mihut MP Singh pham thado Manipur gi achobasi SO Singh punsilaga thabak tawgadabani ngamdraga tumina leibiro haiba banner gi makhada ngasi chatkiba miyam gi oiba khongsat adu Kanchipur dagi hawraga singjamai tamna chatnaba honabada kawa bazar mayaida police ka ngahak munaki miyam gi oiba kholauna henkibana singjamai tamna chatnaba matung khongsat adu halakibani khongsat asigi matangda wa ngangladuna kholau laukiba mioi man hai emire yankhaina tumina leiba asibu yaningdaba amadi makhogi oiba sapchaba pakhum piraktaba asigidamak miyam khongsat asi chatpani emire yankhaina punam pham thadokpa matamda center na karigi taroi doribano maramasina khongsat asi chatpani khongsat aduda emire yankhai pham thado Manipur dagi Assam Rifles lakto long lip Manipur gi mihut MP Singh pham thado
चिंग ताइनब मफम सिंगदा हाना सुनबा लेप्त्रिबसी लेंगा असिगी मपु ओइरिबा सिंगना तुमिन लेसिलिबा थवोंग यानिंगदे हाइबन सिंगबा खलाव क्यासु लाउके लमदम मसिदा लेमिनरिबा फुरुप कांगलुप पुनमक वाकोक लान अमगिदमक सेम सारसी हाइना थवाई मिरेलगी कन्वेनर थोंगाम दराना फोंद्रोक ले ngasi manipur press club ta pangthokpa paw infam amada wafam si phonok laduna mahangna makhatan hai lomdam masida thoklaba irang asina maram oiraga misam myam kaya kham thengna wanare irang asi laksinabagi damak himai sumliba CSO amadi organization sing amatoina punsilasi makhoigi tung ingadaba misam myam karamba makai da khong thanggadoribano haiba kangaunare iramda masibu ngagliba irisa kayana lepalaitana lanphamda thawai tharaklaba phawda government of india na karimta haiba ngamdribase manipur lengakna lamdam asigi manipur lengakna lamdam asigi kangkhul mutpa ngairibra irang asina maram origa tongan tongan ba maphamda leiriba phurup kanglup sing awaba loina mayok nari singya tamyada khak lan tawi haiduna imphal mayonda leiriba singna tuminda khak yengduna leiribra singya tamyada sakliba maidina mai warakma matamda punamak tangoi ongani haibasi miyam punamak khangba mathau tai hainasu mahang makhatana phongdoki tentha apunba lukna sinduranga si tentha thongkhong bazar da manipuri apunba gi saktam kaibi aroi haina wakat mifam phamkhre wakat mifam adada saruk yakhibi sana tombi marang themna phongdoki bada haukiba me ahumdagi hauraga lamdam masida thokliba chowa irang asida nongma kangtana misi mina thokliba misam miyam sing mikap mirau khol tana thalaba asida lenga pairiba prime minister Narendra Modi union home minister Amit Shah amadi si minister N Biren Singhna kubai yengbugum yengbasi yamna pende misam miyam gi mikap mirau khol kohunba ngamdraba amadi miyam singakba ngamdragadi pham thadok biro aikhoi misam miyamna ngakjarage haiba wafam thamlakhi wakat mifam aduda manipur gi saktam kaibe yaroi kuki militants singi su hando manipur gi assam rifles lakto divide and rule policy sanabi ganu haina thaba placar sing sinaki loinana kholau kya su lauke hauzik manipur thokliba irangna tangdu leita darba punsi ama laktuna awana tarba imung singda tripura maitai khunai gi makai degi site academy new delhi gi member khoisnam birol lana lusingba manipuri literary and cultural forum tripura gi mihut marigi team ama imphal laktuna irang asida hakthengna awap tarba amadi asopan nanglaba imung kya da sel gi tengwang pikre tripura gi lakbu forum gi team asina rims saptuna ngarang irang asida asok apandanglaba layeng chathari basing yang sinduna makhoi gi mapaw hangki amasung ibung ipwa isel myang gidamak siriba tamsida tripura da aikhoi lepli haidana makhoi pung thawat pikhi tungda rims gi health unit team da layang liba myam da su seli mateng khusinakhi tripura gi team asina manipur gi relief camp kya satuna haktheng na yengsin ki amasung seli angam mateng pangki irang sida mayu makai maina saktam leifam chapam khangdraba sero amadi torbung gi imung kaya da su team asina mateng pangki tripura gi mihut mari gi team asida forum gi achangba thobu maitham pradip singha hijam ongbi sarika amasung en Jamuna Singha Suyauri, all Manipur United Clubs Organization, Amukohi President, Pairuism, Nando Luang, Amadi, Mahaki, Timna, Forum Giteng Koksat Asida Mateng Sauna Pangli, Nixing Bayabade, Manipuri Awana, Tarbasinga, Mateng Pangabidama, Forum Asina Senkiva, Manipur Tengbang Pukaida, Tripura Mete Kunaina Katpa Senpamadu, Manipur Iranga, Haktengana, Awa Tarbasinga, Relipoina, Yentok Pane. Bishnupur District, Wainam Bajar Leba, Wainam Lansing Maitai Amadi, Wainam Mandakini, Laimagi Masanupi, Ulen Ngambi, Wainam Gi Mapalak Suba birthday Thoronga Mari Lenana, Wainam Government Higher Secondary School da Hangliba Relief Camp the Lariba inmates Singda Ngarang Numidang Salen Bijakre, Ulen Ngambi Hauzik Inako School Maitram da Class 3 Tamlibi Masagi Sahitara Surabi Mahiroini, Ulen Ngambina Ponok Pada Mahaki Ima Pabungda Hajaraga Relief Camp Masida Sak Saminabani, Hauzik Laiba Lan Si Atuba Matamda Losinduna, Mahiroi Sing like Tamba Pangan View Hanasu Mara Punoke. Pabunga hire by Bali and Japur, you can tell a mission to Lame. I say by Mountain, say Pabunga hire by National Mira Bahara,
halaga ay ngatong silandan Manipur hauji tholiba irang asida ngasisu ayuk pung mapalom tabda kuki militant singna bom langsilakpada pokhaibadagi moirang AC gi manung chanba kwakta municipal council ward number 9 da leiba yumkhaibam Waris Khan sahi traga 9 apokpa Ayub Khan masagi yumda laingaida bom na panduna sokpadagi district hospital Bisnupur da laikan nakre Waris gi yet thangba ngaksam thabak puk khong khut amadi tongan ba mafam tramari da bom machet singna panbagi dagi sokhi mak hauji district hospital Bisnupur da laing secretary haire Amaram dasu ngasi ayuk charangna pung mapalom tabda Bisnupur district ki manung sanba Phuwala singlau lakolda labukta satpa laumi amada kuki militant singna nongwai kapsilak dagi panduna sokre laumi adugi maming Yumnam Ranjan sahi kunthra ga taruk apokpa laikhidraba kawba kawi mahak Phuwala awang mamang laikai ward number 2 dagi ni Ranjan gi yet thangba mafaiganda nongwai na panbadagi khudakta district hospital Bisnupur da pukhatuna laikan naki phibam khara lubudagi mahak Imphal da pukhatkre haire Manipur thokliba irang asina maram oiduna lau pari lising ni phurom lau panba yadana leire Manipur lengak na laumi singna lau panba yanaba singkhong singya da thabak packet piu natrabadi seng tangbagi awaba nalukpa yai haina laumi simi sintha kanglupna phongdokre ngasi Manipur press club ta pangthokiba paw infam da lup asigi secretary Khuraijam Ram na hai Manipur thokliba irang asina maram oiduna laufam kaya lau uba yadana leire lau uba haibasi akaknaba matam amada ubani adubu khulai paiba sin kuki militant singna nomai kapsilaktuna laumi singda lau udanaba thawong leptana sathrakli ising phangdabagi awaba mayok ngai serekta nomai kapthaduna lau udanaba honarakpa si laibak thibani laumi singna lau uba yanaba thabak paikhatle haina semester na haiki badu thabak oina utpiu haiki man makhata na hai sahi asigi oina laumi singna laufamda sinanaba yuria har pusilakpa leire masi pibagi mawong si adhar amadi pata prolaga loba yagani hairi adubu lausal uriba laumi singda laupu singna pata pidabadagi laumi sing har phangdabagi awaba mamangda thokre maramasina lausal uriba singna har loba yanaba laupu singna pata pibiu karigumba singnarga su department ta thajanaba aiba serol ama pibiduna laumi sing har phangnaba honabiu charaba puthoknaba laumi singna honaba asida laumi natraba singna laumi saduna har lathokpagi thawong chathabiganu retailer singna har yonbagi mamal asi arepa mamal agriculture department na thambiduna miyam da khangan biu yuria har mamal helabadi agriculture department da wakat biu hairgasu madui khudong saba leitaba kaya yaure aduna akaknaba thabak ama pakhat biu haike Punjab Kickboxing Association Sinduna Thasigi Amadagi Manga Phawa Punjab ki Jalandhar da Leiba Lovely Professional University da Pangthokiba Waka India National Senior and Master Kickboxing Championship ki kiji humutret category ki full contact event ta gold medal lortuna Manipur gi mai purakhraba Sapam Deva taramna oktuna ikai khuna utkre Sapam Deva Thawal district ki Singtham dagi Sapam Deven gi macha nupani mahakna Manipur gi mingset Puruktuna halakpada ngasi Khongjong War Memorial Complex mamangda miyam taramna oktuna pung thawatke miyamna sinduna mahaki ponopam oriba singthamda taramna okpagi thoramsu pangthokki thoram aduda Langten Jila Parishad ki nominee member Soibam Kulabidhu Sapam JP Pradhan nominee S Ramesu Sarugyakhe Asangba Communication Imphal Putokpa Tripura gi Kabi Siza Malinagi Mallaba Kangboksang haiba sayang lairik Langtabal Kunjada leiba Nahar Site Premi Samiti gi office ta ngasi nuktil sing level tharam amagalona na phongkre lairik phomgi tharam adu Site Premi gi president saknairaba aiba Narabam Indramani na preside tauki aduga Professor Nabachandra Polem saknairaba scholarship guest oina saruk yaki lairik phomgi tharam aduda Site Academy gi Manipur board ki member Khoisnam Birola amasung AC Netri Saruk Yaki Nixing Bayabadi Nasi Pongli Valarik Asi Malinagi Han Balarik ni Hokiba Methada Agartlada Hanboin of Pongkrabani Haire Nasi Jirbam district ki Manung Channel Leba Ningthembam gi Community Hall da Manipur State Rural Livelihood Mission gi Makhada Laima Loop Village Level Federation BLF Ningthembam gi First Annual General Body Meeting Foundation Day Thabaram Pangtokre Thram aduda
Mitai Naha Club MNC Ningthemung President NG Ashokkumar Mitai MNC gi Secretary Mutum Bhupen Dibong GP gi ex ward member Huirem Ngauwa One Stop Center Jirbam gi Center Administrator Hijam Chandrabala Chanu MSRLM Block Mission Manager Wahengbam Premchan Laima Village Level Federation ki President Luglakpam Rashibi Susaryaki BLF Ningthembam ki Self Help Group Taret ki members singna Self Help Group na piriba kanaba singbu khananaina ki MSRLM Block Mission Manager Wahengbam Premchan na hai MSRLM na Self Help Group semraba matung ngalu piduna Pitrakpa Senfam Sing Karam Sinagani Haibagi Matanga Kangan Ki Amramda Self Help Group Singna Tauriba Tabak Thorum Singbusu Laikai Dusu Kangan Ki Hokiba Income Jali Singariga Sumna Traga Mangagi Julai Tang Nipanda Manipura Inner Line Permit Sanhalu Haibagi Ihoda Tawaina Ponta Pikraba Sapam Robi Hood Ki Nixing Numitka Mari Lenana Nasi Zirbam ki Baupada Leba Ipsa Zirbam Branch ki Office ta Sapam Robi Hood ki Saktamda Miamna Hailei Katuna Nixing Kumon Torum Pangtokre Torum Aduga Mari Lenana JCILPS Zirbam Branch ki Convener Inzaz Y Romena Haikibada Hokiba English Singaniga Sumna Traumagi Julai Tang Nipanda Manipura Inner Line Permit Sanhalu Haibagi Hoda Tawaina Ponta Pikraba Sapam Robi Hoodna Laikidaba da Mahaki Tawaina Laram Land in the Singna Santi Oina Lainamagidama Sahi Kudingi left and a Pactopu Handak Saigi Oinasu Nasi Zirbam de Lariba JCILPS Kapuna Sanminariba CSO Singh Imalup Singh Student Organization Singh Miam Puna Punsilaga Tawaina Ponta Pikraba Sapam Romi Hutki Tawaina Laram Land Santi Oinamagidama Damjaba Hailei Kara Katsabani Haina Mahana Pondoke Nungsinadaba Amadi Irang Asina Maramoraga, Yamna Song, Pangtupang Amdrabasu, Mahaki, Hawaii, Lairam Lenda, Santi, when I never get among tongue as Pigna, Koiging Amjabaka, and Katsabani. Yamna Tamtriva Senjat Tumjagi, Tabakta Senariba, Lilong Horby College, Principal Dr. M.D. Rahizuddin Saik, L.A. Samu, Tabutagi Suspend, Tawudabani, Amasung, Magna Satokiba. Lupa crore Amaga Lak Nifu Henbagi Senpamasi College account Handuna deposit Taudri Pawa Student Union na Principal Sibu Boycott Taugalina College Sibu Matam Kaktana Tingile Haina Lilong Harvey Students Union Finance Secretary Omar Hemja FM Nangasi Maki Yumda Pangtok Pau Infamada Fongdokre Matang Sahi Lisingani Sumna Kunmari da Pangtokadoriba Lok Sabha Mikal Gisangi Ama Oibeyariba West Bengal Gi 3-tier Panchayat polls ngasi pangtokre vote thadaringai manungda hingsa irang thoktuna yamdabra miyoi 13 sikre sikrebsing manungda tarukna Trinamool Congress ki member singni BJP Left Congress amasung ISF kina member amamni atopa amagidi political identity khangdri haina official singna phongdorokle state asigi rural area da pangthokliba panchayat singi apunba seat ki masing lising humdra humdoiga sani panga marfu taret ni medep lak aniga Dasmik Taruk na Laibuk Yangnari, voter crore Manga Dasmik Humbutaret na Botata Nabagi Tanja Piribani, North 24 Parganas District ki Tongan Tongan Mapam Singda, Governor CV Ananda Bos na Samak Satran ki Hairi, Ahanboy na Governor Bos na Paul Violence ki Wapamda active role na Wangang ki Hairi, Lisingani Suna Tom Loida Pangtokiba, Panchayat Singimi Kalra, Trinamool Congress na Sitki Sada Mapugamanga Funkibani. Howzik Aroibada Maroi Pa Amon Pijari Mama Mapa Singa Masa Singu Lanpamda Tajin Haibasina Matam Amagi Paipugi Tauna Lingjin Adu Lady Haiba Mayek Sing Haina cultural activist Nitauja Lansana High Crate Diamond Charitable Trust ki Tarawum de Suba Mapok Montorum Pangtokre MLA Yankai Pam Tado Haina Miam Gibe Kongsat Chatkre Lonena West Bengal gi Panchayat polls ngasi pangtokre amadi irang maram moiduna mioi 13 laikidre ngasi di mes Paodam sandok seba matang silojere miambo am khana khurumje